ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯃꯌꯥꯝꯗꯨ ꯏꯔꯤꯛꯈꯣꯏꯗ ꯄꯨꯜꯂꯝꯃꯤ꯫ ꯔꯣꯖꯔꯅ ꯍꯥꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯁꯨ ꯌꯥꯎꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯔꯤꯛꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯎꯖꯁꯅꯨ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯨꯛ ꯄꯨꯜꯂꯗꯨꯅ ꯂꯤꯅ "ꯑꯩꯈꯣꯏ ꯕꯣꯁ ꯂꯥꯛꯇ꯭ꯔꯤꯕꯣ?" ꯏꯔꯤꯛꯅ "ꯅꯤꯡꯊꯧ ꯃꯆꯥꯅꯕꯨ ꯍꯥꯟꯅ ꯂꯥꯛꯅꯕ꯭ꯔꯣ?" ꯔꯣꯀꯤꯅ ꯑꯃꯨꯛ "ꯀꯥꯟꯅꯗꯦꯁꯦ, ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯄꯦꯛ ꯑꯃꯃꯝꯇꯪ ꯆꯤꯡꯍꯧꯁꯦ." "ꯂꯥꯡꯅꯨ, ꯏꯃꯥ ꯍꯣꯏ ꯌꯨ ꯌꯥꯎꯏ ꯈꯪꯗꯕꯅꯤ." ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯒ꯭ꯂꯥꯁ ꯑꯅꯤꯃꯨꯛ ꯊꯛꯂꯕ ꯃꯇꯨꯡꯗ ꯔꯣꯖꯔ ꯂꯥꯛꯑꯝꯃꯤ꯫ ꯏꯔꯤꯛꯅ "ꯚꯥꯏ, ꯑꯩ ꯀꯥꯗ ꯆꯪꯉꯣ." ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯍꯥꯏꯐꯦꯠ ꯉꯥꯎꯔꯤ ꯇꯧꯔꯕꯅꯤ꯫ ꯔꯣꯖꯔꯅ ꯆꯪꯂꯛꯄꯗꯨꯗ ꯃꯔꯨꯞꯁꯤꯡꯅ ꯌꯦꯡꯂꯛꯏ꯫ ꯔꯣꯖꯔꯅ "ꯃꯤꯡꯅꯥꯏꯁꯥ, ꯅꯣꯏ ꯍꯥꯟꯅꯒ ꯊꯛꯂꯗꯅ." ꯔꯣꯖꯔꯅ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯇꯥꯗꯈꯩ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯤꯕ ꯆꯦꯀꯣꯞꯇ ꯄꯨꯂꯞ ꯃꯇꯤꯟ ꯇꯥꯈꯩ ꯌꯦꯡꯉꯤ꯫ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯖꯔꯅ "ꯀꯩꯅꯣ ꯏꯕꯣ, ꯑꯩꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯦ." "ꯇꯥꯃꯣ, ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥꯎꯒꯦꯀꯣ, ꯑꯗꯣ ꯏꯃꯥꯗꯗꯤ ꯍꯥꯏꯅꯨꯀꯣ." ꯖꯦꯀꯣꯕ ꯅꯥꯀꯟꯒꯤ ꯁꯣꯐꯥꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯔꯣꯖꯔꯁꯨ ꯌꯨꯗꯣ ꯐꯪꯖꯗ ꯈꯨꯇꯛ ꯇꯧꯅ ꯄꯤꯛ ꯊꯟꯅꯒ ꯍꯩꯔꯒ ꯒ꯭ꯔꯒ ꯊꯛꯈꯤ꯫ ꯁꯨꯒꯠꯂꯒ "ꯑꯁ, ꯈꯥꯏꯍꯦ! ꯀꯩꯅꯣ ꯁꯤꯕꯣ, ꯁꯜꯂꯣ?" ꯑꯗꯨ ꯍꯥꯏꯔꯒ ꯄ꯭ꯂꯦꯠꯇꯒꯤ ꯁꯥꯗꯣ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯏꯔꯤꯛꯅ ꯃꯇꯤꯟ ꯀꯨꯠ ꯌꯨꯠꯂꯒ "ꯀꯩꯗꯧꯔꯒꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯕꯣ, ꯊꯛꯅꯔꯣꯗꯅ." ꯕꯣꯔꯤꯁꯅ ꯑꯃꯨꯛ "ꯍꯣꯏꯔꯣꯡꯒꯨꯝꯅꯤ, ꯅꯤꯁꯥꯒ ꯂꯣꯏ ꯍꯟꯈ꯭ꯔꯦ." ꯃꯔꯨꯞꯁꯤꯡꯗꯨ ꯅꯣꯛꯄꯁꯨ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯅꯔꯒ ꯇꯨꯃꯤꯟ ꯅꯣꯛꯆꯩ꯫ ꯔꯣꯀꯤꯅ "ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯪ?" "ꯑꯕꯦꯝꯗ ꯌꯥꯅꯕ ꯍꯥꯏꯅꯔꯛꯀꯦꯕꯣ, ꯁꯥꯎꯔꯛꯈꯤꯅꯨ꯫ ꯃꯥꯏ ꯆꯦꯀꯣꯞ ꯍꯥꯏꯕ ꯔꯥꯕꯣꯟꯗꯨꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ, ꯔꯥꯝ ꯅꯪꯒꯤ ꯅꯐꯝꯗ." ꯂꯤꯅ "ꯚꯥꯏ, ꯑꯩ ꯆꯠꯂꯒꯦ." "ꯀꯩꯗꯧꯔꯒꯦ?" "ꯂꯥꯟꯊꯤ ꯆꯦꯅꯤꯡꯉꯦ." "ꯏꯔꯤꯛꯈꯣꯏ ꯂꯦꯇ꯭ꯔꯤꯟꯗ ꯐꯥꯏꯔꯣ ꯀꯩꯅꯣ." "ꯑꯁ, ꯑꯗꯨꯏ ꯅꯠꯇꯦ. ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯆꯨꯞꯆꯥꯞ ꯂꯩꯅꯔꯤꯕ, ꯍꯩꯅꯗꯕꯤ ꯃꯑꯣꯡꯒ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ? ꯅꯣꯏ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯊꯤ ꯁꯨꯅꯔꯝꯃꯤꯔꯣ?" ꯃꯣꯁꯦꯁꯅ "ꯊꯨꯕꯨꯛ ꯐꯠꯇꯁꯤꯗꯤ." ꯃꯔꯨꯞꯁꯤꯡꯗꯨ ꯃꯃꯥꯏꯁꯤꯡꯗꯨ ꯈꯨꯝꯂꯒ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯔꯣꯖꯔꯗꯤ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ ꯈꯜꯂꯗꯨꯅ 4 ꯔꯥꯎꯟ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯎꯔꯕꯅꯤꯅ ꯅꯤꯁꯥ ꯈꯥꯏꯕ ꯍꯧꯗꯔꯛꯏ꯫ "ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯣꯝꯗ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯒꯩ ꯃꯥꯒꯤꯗꯃꯛ ꯂꯩꯕꯤꯔꯦ, ꯑꯗꯨꯒ ꯄꯤꯊꯣꯔꯛꯄꯩ ꯋꯥꯅꯤ꯫ ꯐꯔꯦ, ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯑꯥꯏ ꯗꯣꯟꯠ ꯀꯦꯌꯔ. ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯑꯗꯨꯕꯨ ꯋꯥꯟ ꯊꯤꯡ, ꯃꯣꯏ ꯃꯄꯨꯡ ꯍꯤꯡꯆꯥꯕꯅ ꯀꯣꯏꯅꯔꯤꯕ ꯑꯕꯦꯝꯗꯨ ꯐꯥꯎꯗꯤ ꯑꯩꯅ ꯊꯥꯗꯠꯂꯒ ꯑꯩꯒꯤ ꯃꯔꯨꯞ ꯔꯥꯝ, ꯁꯣꯔꯤ, ꯔꯣꯀꯤꯗ ꯁꯤꯟꯅꯒꯅꯤ." ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ "ꯅꯪ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯗꯕꯒꯤ ꯃꯤꯒꯤ ꯃꯄꯨꯡꯒꯤ ꯅꯨꯡꯁꯤꯅꯕꯗ ꯊꯥꯗꯠꯀꯦ ꯁꯤꯅꯤꯅꯦ." ꯔꯣꯖꯔ ꯃꯁꯥꯗꯨ ꯐꯔ ꯍꯥꯏꯒꯩ ꯃꯈꯨꯠ ꯑꯃ ꯁꯥꯋꯣ꯫ "ꯃꯥꯅꯦ, ꯊꯥꯗꯠꯀꯗꯕꯅꯦ." ꯂꯤꯁꯨ ꯉꯥꯎꯔꯤ ꯅꯣꯛꯃꯤ. "ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣꯏ. ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯔꯒꯦ." ꯔꯣꯀꯤꯅ "ꯍꯦꯔꯣꯒ ꯁꯥꯅꯤꯡꯗ꯭ꯔꯦꯗ ꯚꯥꯏ. ꯑꯩꯅ ꯍꯦꯔꯣꯅꯤ ꯈꯟꯖꯔꯒ ꯑꯃꯤꯁ ꯄꯨꯔꯤ ꯑꯣꯏꯔꯝꯗꯅ ꯌꯥꯡꯂꯦꯟ ꯁꯔꯨ ꯇꯦꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ." "ꯍꯦꯔꯥ ꯚꯥꯏ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯄꯥꯡꯗꯕ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯦ. ꯅꯨꯄꯤꯒꯤ ꯍꯟꯗꯛꯇ ꯂꯥꯟ ꯀꯌꯥ ꯁꯣꯛꯅꯔꯒ ꯁꯦꯠꯂꯒ ꯃꯨꯜꯂꯒ ꯂꯧꯒꯗꯕꯅꯦ." ꯃꯣꯁꯦꯁꯅ "ꯅꯨꯄꯥ ꯊꯣꯛꯄ ꯅꯪ ꯑꯗꯨꯝ ꯂꯥꯟ ꯁꯣꯛꯅꯖꯔꯣ, ꯑꯩꯗꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯑꯍꯤꯡꯗ ꯁꯣꯔꯣꯛꯇ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯈꯤꯗꯕ ꯅꯪꯅꯁꯨ ꯍꯦꯔꯣ ꯀꯥꯏꯌꯦ." ꯃꯔꯨꯞꯁꯤꯡꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯔꯣꯖꯔꯅ "ꯑꯣ, ꯖꯦꯀꯣꯕ ꯍꯥꯏꯗꯨꯅ ꯅꯣꯏ ꯊꯥꯕꯜ ꯆꯣꯡꯍꯟꯈꯤꯕꯩꯔꯣ ꯑꯗꯨ ꯀꯤꯔꯤꯗꯣ?" ꯏꯔꯤꯛꯅ "ꯅꯪꯅ ꯈꯜꯂꯤꯁꯦ ꯊꯥꯕꯜ ꯍꯥꯏꯔꯒ ꯃ꯭ꯌꯨꯖꯤꯛꯀ ꯊꯤꯜꯂꯒ ꯈꯣꯡꯒ ꯀꯥꯎꯕꯗꯨ ꯃꯥꯜꯂꯨꯔꯕꯣ? ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ?"
ꯃꯔꯨꯞꯁꯤꯡꯗꯨ ꯃꯊꯪ ꯌꯦꯡꯅꯩ ꯑꯗꯨꯒ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯃꯈꯣꯏꯗꯤ ꯃꯈꯥ ꯇꯥꯅ ꯌꯨ ꯊꯛꯇ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯉꯥꯎꯔꯝꯗꯦ꯫ ꯈꯔ ꯉꯥꯎꯔꯝꯕ ꯑꯗꯨꯁꯨ ꯖꯦꯀꯣꯕ ꯎꯕꯗꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯂꯤꯅ ꯈꯨꯔꯨ ꯀꯨꯜꯍꯜꯂꯒ ꯁꯣꯔꯣꯛꯇꯨꯗ ꯁꯤꯠꯂꯒ 30 ꯃꯤꯅꯠ ꯂꯩꯍꯜꯂꯤꯅꯦ꯫ ꯑꯗꯨꯁꯨ ꯈꯨꯔꯨ ꯑꯅꯤꯗꯨꯅ ꯁꯤꯠꯂꯒ ꯊꯥꯕꯜ ꯆꯣꯡꯍꯜꯂꯤꯕ꯫ ꯍꯦꯛ ꯂꯦꯞꯄꯗ ꯌꯥꯡꯂꯦꯟꯗꯅꯦ ꯕ꯭ꯔꯖ ꯇꯥꯔꯛꯏꯁꯦ꯫ ꯔꯣꯖꯔ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩꯒ ꯌꯥꯎꯔꯝꯃꯗꯤ ꯃꯗꯨꯒꯤ ꯀꯃꯥꯟꯗꯣꯗꯣ ꯅꯩꯗꯧꯅꯤ꯫ ꯅꯪꯅ ꯅꯩꯗꯣꯏꯕ ꯋꯥꯖꯥꯎꯗꯤ꯫ ꯕꯣꯔꯤꯁꯅ ꯌꯥꯔꯤꯕꯣ ꯅꯄꯥ ꯁꯤಎಂ ꯑꯣꯏꯔꯤ ꯀꯥꯏꯅ ꯂꯦꯝꯅ ꯊꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯩ ꯆꯥꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ꯫